channel asibu yengbirba tabirba pumnamakpu tamirainamna taramna okchabagaloinana nalukchari channel asibu subscribe like comment and share tawbidna mapung phaba channel ama ohenbiyu haina miyamgi famda nalukchari Kapal Kundala novel asigi ahanba pandupki taruk suba matang kapalik kaluinana quotation Kathang nigura sanjatasi drutam nayami bhavati mit by Ratanavali Navakumarna khangpok manungda changlaga thonglon sinduna makubak tu makokta sauraduna phamle kok adu pak hek haigalakpa tawkhidre madubu lairembira taibang mira natraga kapaliki maya tara Navakumar adu changak mangak nana mapukningda wafam masita mawol khanba horakle karigumba amatta bhab taba ngamdre wakhal lamphai khibana Navakumar do thoram amadi iyu urudre khangpok sang manung adu da mahakna changak tringai dagi hauna utup amakhak mai thaduna leirami ahing yamna thengjilaklabada mahak sandhya amhik na chingba tawgudaba watli haiba ningsinglaktuna ising thina ba honarakpadagi khalamba wakhal adu toktoktuna oithoktabani haiba romda khantaba ngamlakle maita sunate chengna chingba thong thakpa yaba pot chaisu khara khara lei maduda Navakumar thoina ngakluba tawge mahakna khalai masisu kapalik na tawribani masida kari ngafam leibagi Navakumar na sandhya amhik na singma tawba loiraga araiba seng adu khangpok manungda leiramba chapu amada thongduna sare mathangi nongalakpada saungi famungdagi hogatladuna samudra mapalomda khongsalakle ngarang chathok chasin tawkhibana ngasidi thoina pangwa wadana lambi thiba ngamle mafam aduda atai tawgadaba thabak loithoklaga ngaiduna leirakle kanabuno mana ngairiba ngarang ukhiba mayabini adu amuk hanna mafam asida lakhini haiba wakhal asi Navakumar gi mapukningda kaya kana pokhraba madudi haiba ngamdre adubu mafam adudagi mahak chathokpadi sungam ngamdre nungthil fana thengjilaklabasu mafam aduda kana amata laktre adudadi Navakumar adu mafam adugi maikei mari koichat chatpa horakle arembada thiba haibaduni mi lakpagi khudam machet ama phawba thengnade amuk hanjilaktuna hanagi phampham aduda phamlare numit tarakle mamsilakle Navakumar ningba kairaduna khangpok sangda amuk halakle yachanglakpa matamda samudra torobandagi halakpada Navakumar na ure kapalik khangpok manungda leimai thakta tuminna phamduna leiri Navakumar ahanbada mangalgi paw hangi adubu kapalik na karimata khumlaktri Navakumar na hairai asup kuina Prabhu darshan phangsadabagi maram kari maram digna kapalik na hairai isagi birta ngaknaba hotnari Navakumar na mayum chaningbagi wafam hogdokle haire lambi su khangjade chengjel su leijade masigi maram pumnamak laklaga unajaraga ningthina sinbigani haina khanjaduna ngaijaribani wahai asi kapalik na wahai asi tamak hairai aige loinana chatchi aige loinana chatlu asi hairaga taibang wakhal paktrabadu hogolakle yumda chatnaba karigumba afaba pambai phangjagadra haibagi wakhalda Navakumar sumagi matung ilakle matam madu sandhyagi mamli ba koktri kapalik na mang thana Navakumar na tungda sumusum illaduna chatpa horakle kanghauduna Navakumar gi manam ganda kanano amagi thotlaba khutna hek soglaki leiduna yenglakpada mahakna urubadu mun sukhidre muraba samlang mapai chujaina na ningdu yeirabi umangi lairembi duni mamangai gum tuminna lei mitpham hongde kadomdagi murti asi khangauduna laktuna magi tunglomda leplariba Navakumar na urakle nupi adu masinbanda khudonbi thamladuna leiri Navakumar bhab tare nupi aduna ma buwa ngangdana bathingli thinglubagi thoina kana pham bulaite Navakumar na kari wa ngangani mahak changak naraduna leptuna leiri kapalik tipom namaksi karimata udi mang thana adumak chatkre makhoina kapalik adu tararoidaba mafamda lehoraba matam aduna nupi aduna lolapna wa khara hairai Navakumar gi manakongda wahai asi taki kadaida chatlibano chatlunu hallo chenkro
ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯡꯂꯤꯕꯤ ꯑꯗꯨ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯝꯃꯛꯄ ꯑꯃꯨꯛ ꯇꯥꯅꯅꯕ ꯉꯥꯏꯗ꯭ꯔꯤ꯫ ꯅꯕꯀꯨꯃꯥꯔꯗꯨ ꯉꯥꯏꯍꯥꯛ ꯁꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯨꯡ ꯏꯅꯤꯡꯕ ꯑꯃ ꯀꯟꯅ ꯄꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯑꯔꯦꯞꯄ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯃꯌꯥꯅꯣ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯥꯏꯑꯣꯟꯅꯔꯕ꯭ꯔꯥ? ꯇꯥꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯎꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯆꯤꯡꯅꯒꯗꯧꯔꯤꯕꯁꯦ? ꯇꯥꯟꯇ꯭ꯔꯤꯛꯁꯤꯡꯗꯤ ꯇꯧ ꯉꯝꯗꯕ ꯊꯕꯛ ꯑꯃꯨꯛ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯆꯦꯜꯂꯁꯤꯔꯥ? ꯀꯔꯤꯒꯤ ꯆꯦꯟꯒꯅꯤ? ꯅꯍꯥꯜ ꯅꯣꯡꯃꯗꯨꯁꯨ ꯍꯤꯡꯈ꯭ꯔꯕꯅꯤꯅ ꯉꯁꯤꯁꯨ ꯍꯤꯡꯒꯅꯤ꯫ ꯀꯄꯥꯂꯤꯛꯁꯨ ꯃꯤꯅꯤ, ꯑꯩꯁꯨ ꯃꯤꯅꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯔꯛꯂꯦ꯫ ꯀꯄꯥꯂꯤꯛꯇꯨ ꯃꯥꯅ ꯃꯇꯨꯡ ꯏꯜꯂꯛꯇꯕꯗꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯀꯄꯥꯂꯤꯛꯅ ꯍꯥꯏꯔꯛꯏ, ꯇꯞꯊꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯄꯥꯂꯤꯛꯅ ꯍꯟꯅ ꯀꯧꯔꯕꯗꯨꯗ ꯅꯕꯀꯨꯃꯥꯔꯗꯨ ꯋꯥ ꯉꯥꯡꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯜꯂꯛꯂꯦ꯫ ꯈꯔ ꯊꯥꯞꯂꯛ ꯆꯠꯂꯒ ꯃꯥꯡꯗ ꯂꯩꯄꯥꯛꯅ ꯐꯛꯂꯥꯡ ꯈꯥꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯎꯔꯛꯂꯦ꯫ ꯃꯗꯨ ꯈꯥꯡꯄꯣꯛꯁꯪ ꯍꯥꯏꯅ ꯀꯧꯕꯁꯨ ꯌꯥꯏ, ꯌꯨꯝ ꯃꯆꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯊꯣꯏꯅ ꯀꯥꯟꯅꯐꯝ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯃꯅꯤꯡꯃꯛꯇꯗ ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯣꯏꯅ ꯇꯧꯕ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯂꯩ꯫ ꯌꯨꯝ ꯃꯅꯥꯛ ꯑꯗꯣꯝꯗ ꯀꯄꯥꯂꯤꯛꯅ ꯅꯕꯀꯨꯃꯥꯔꯕꯨ ꯂꯩꯉꯣꯏ ꯂꯝꯗꯨ ꯇꯥꯅ ꯄꯨꯗꯨꯅ ꯆꯠꯂꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯦꯟꯖꯩꯃꯨꯛ ꯌꯥꯡꯅ ꯃꯃꯥꯡꯉꯩꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯃꯛꯇꯗ ꯆꯠꯈꯤ꯫ ꯂꯦꯡꯊꯩꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯆꯦꯟꯈ꯭ꯔꯣ, ꯃꯤꯁꯥ ꯌꯥꯎꯗꯅꯗꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯡꯒꯤ ꯄꯨꯖꯥ ꯇꯧꯕ ꯌꯥꯗꯦ, ꯃꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ? ꯅꯕꯀꯨꯃꯥꯔꯒꯤ ꯂꯥꯏꯕꯛꯇꯣ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯛꯂꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯇꯣꯠ ꯀꯥꯔꯛꯄꯤꯁꯤꯒꯤ ꯋꯥ ꯑꯁꯤ ꯀꯄꯥꯂꯤꯛ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ, ꯀꯄꯥꯜ ꯀꯨꯟꯗꯂꯦ! ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯕꯀꯨꯃꯥꯔꯒꯤ ꯃꯅꯥꯀꯣꯡꯗ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯉꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯄꯥꯜ ꯀꯨꯟꯗꯂꯥꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ꯫ ꯀꯄꯥꯂꯤꯛꯅ ꯅꯕꯀꯨꯃꯥꯔꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯤ ꯍꯥꯠꯄ ꯈꯨꯠꯇꯨꯅ ꯍꯦꯛ ꯁꯣꯛꯄꯗ ꯅꯕꯀꯨꯃꯥꯔꯒꯤ ꯏꯗꯨ ꯍꯛꯆꯥꯡ ꯁꯤꯟꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯥꯡꯂꯨꯔꯕ ꯃꯊꯧꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯈꯨꯠ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯀꯄꯥꯂꯤꯛꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯛꯏ, ꯑꯩꯕꯨ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯆꯠꯄꯤꯔꯤꯕꯅꯣ? ꯀꯄꯥꯂꯤꯛꯅ ꯍꯥꯏꯔꯛꯏ, ꯄꯨꯖꯥ ꯇꯧꯐꯝꯗ꯫ ꯅꯕꯀꯨꯃꯥꯔꯅ ꯍꯥꯏ, ꯀꯔꯤꯒꯤ? ꯀꯄꯥꯂꯤꯛꯅ ꯈꯨꯝꯃꯤ, ꯍꯥꯠꯅꯕ꯫ ꯌꯥꯝꯅ ꯐꯤꯡꯅ ꯅꯕꯀꯨꯃꯥꯔꯅ ꯃꯈꯨꯠꯇꯨ ꯆꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯤꯡꯂꯤꯕ ꯈꯨꯆꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯑꯆꯝꯕ ꯃꯤ ꯑꯃꯅ ꯌꯥꯅꯗꯨꯅ ꯂꯩꯔꯨꯔꯕꯗꯤ ꯃꯈꯨꯠ ꯐꯥꯎꯕꯗꯤ ꯂꯥꯏꯔꯗꯨꯅ ꯅꯤꯡꯊꯦꯡꯅꯅ ꯂꯩꯕꯥꯛꯇ ꯀꯟꯅ ꯇꯨꯊꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯄꯥꯂꯤꯛꯇꯤ ꯃꯁꯥ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯂꯦꯡꯕꯤꯗꯦ꯫ ꯅꯕꯀꯨꯃꯥꯔꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯗꯨꯝ ꯃꯅꯨꯡ ꯆꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯕ ꯇꯦꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯈꯪꯂꯦ, ꯄꯥꯡꯒꯜꯅꯗꯤ ꯌꯥꯔꯔꯣꯏ, ꯂꯧꯁꯤꯡ ꯇꯧꯕ ꯇꯥꯏ, ꯐꯩ, ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯕꯀꯨꯃꯥꯔꯗꯨ ꯀꯄꯥꯂꯤꯛꯀ ꯂꯣꯏꯅꯔꯛꯂꯦ꯫ ꯂꯩꯉꯣꯏ ꯂꯝꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯕꯗ ꯅꯕꯀꯨꯃꯥꯔꯅ ꯎꯔꯦ, ꯅꯍꯥꯜꯃꯨꯛꯀꯤ ꯃꯇꯧꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯎꯇꯨꯞ ꯈꯔ ꯃꯩ ꯊꯥꯔꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯗꯅ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯂꯩ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯂꯨꯀꯪ ꯊꯪꯅ ꯍꯥꯞꯄ ꯌꯨꯁꯨ ꯂꯩ꯫ ꯑꯗꯨꯒ ꯃꯤ ꯑꯁꯤꯕꯒꯤ ꯃꯁꯥꯗꯤ ꯌꯥꯎꯗꯦ꯫ ꯃꯍꯥꯛꯅ ꯚꯥꯞꯅ ꯈꯪꯂꯦ, ꯑꯁꯤꯕ ꯃꯁꯥꯗꯨ ꯃꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯀꯟꯕ ꯎꯔꯤ ꯈꯔ ꯍꯥꯟꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯡꯗꯨꯅ ꯊꯅꯝꯃꯤ꯫ ꯀꯄꯥꯂꯤꯛꯅ ꯃꯗꯨ ꯂꯧꯗꯨꯅ ꯅꯕꯀꯨꯃꯥꯔꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯅꯕꯀꯨꯃꯥꯔꯗꯨ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯂꯦ, ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔ ꯐꯥꯎꯕ ꯀꯄꯥꯂꯤꯛꯇꯨ ꯃꯆꯨꯝ ꯇꯥꯔꯕ ꯁꯥꯃꯨ ꯑꯃꯨꯛ ꯀꯜꯂꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯗꯨ ꯎꯗꯨꯅ ꯀꯄꯥꯂꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯄꯪꯕ, ꯀꯔꯤꯒꯤ ꯅꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ꯫ ꯚꯩꯔꯕꯤꯒꯤ ꯄꯨꯖꯥꯗ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯀꯠꯂꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯁꯤꯕꯨ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯇꯩ ꯀꯔꯤ ꯂꯩꯔꯤ? ꯀꯄꯥꯂꯤꯛꯅ ꯅꯕꯀꯨꯃꯥꯔꯕꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯉꯣꯏ ꯃꯊꯛꯇ ꯏꯟꯊꯨꯗꯨꯅ ꯊꯝꯂꯦ ꯑꯃꯁꯨꯡ ꯍꯥꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯇꯧꯒꯗꯕ ꯄꯨꯖꯥꯅꯆꯤꯡꯕ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯅꯕꯀꯨꯃꯥꯔꯅ ꯃꯥꯕꯨ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯠꯅꯕ ꯀꯟꯅ ꯂꯥꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯀꯪꯕ ꯎꯔꯤ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯄꯨꯜꯂꯤꯕꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯆꯦꯠꯈ꯭ꯔꯦ꯫ ꯁꯤꯔꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯕꯀꯨꯃꯥꯔꯗꯨ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ
ꯀꯨꯏꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯄꯥ ꯃꯃꯥꯒꯤ ꯁꯛꯇꯝꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯇꯨꯝ ꯑꯃ ꯑꯅꯤ ꯆꯤꯡꯊꯈꯤꯗꯨꯅ ꯂꯩꯉꯣꯏꯂꯛꯇ ꯀꯪꯈ꯭ꯔꯦ꯫ ꯀꯄꯥꯂꯤꯛꯅ ꯕꯂꯤ ꯇꯧꯔꯝꯗꯥꯏꯒꯤ ꯄꯨꯖꯥ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯇꯨꯡꯗ ꯕꯂꯤ ꯇꯧꯅꯕ ꯊꯥꯡꯁꯥꯡ ꯂꯧꯅꯕ ꯐꯝꯐꯝ ꯂꯥꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯉꯛꯄꯅꯤ꯫ ꯀꯄꯥꯂꯤꯛꯇꯨ ꯍꯥꯏꯐꯦꯠ ꯉꯛꯏ꯫ ꯃꯍꯥꯛ ꯊꯥꯡꯒꯩ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯨꯡꯊꯤꯜꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯀꯄꯥꯂꯤꯛꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯐꯝ ꯄꯨꯝꯕ ꯊꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯊꯛꯇ ꯄꯟꯈꯤꯕ ꯈꯥꯡꯄꯣꯛꯁꯪꯂꯣꯝꯗ ꯃꯃꯥꯏ ꯑꯣꯜꯂꯗꯨꯅ ꯀꯄꯥꯜ ꯀꯨꯟꯗꯂꯥꯕꯨ ꯀꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯅ ꯇꯣꯏꯅ ꯀꯧꯔꯕ ꯐꯥꯎꯕꯗ ꯀꯄꯥꯜ ꯀꯨꯟꯗꯂꯥꯅ ꯈꯨꯝꯂꯛꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯄꯥꯂꯤꯛꯀꯤ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯈ꯭ꯔꯦ꯫ ꯄꯤꯁꯨꯝ ꯁꯥꯊꯤꯅ ꯁꯨꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯌꯨꯝ ꯇꯥꯅ ꯇꯄꯤꯡ ꯇꯄꯤꯡ ꯆꯠꯂꯛꯂꯦ꯫ ꯇꯥꯂꯛꯁꯤꯗ ꯄꯨꯜꯂꯤꯕ ꯎꯔꯤꯗꯨ ꯊꯥꯗꯠꯅꯕ ꯅꯕꯀꯨꯃꯥꯔꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯃꯨꯛ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯖꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯛꯅ ꯂꯩꯉꯣꯏ ꯃꯊꯛꯇ ꯌꯥꯝꯅ ꯇꯞꯂꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯄꯥꯂꯤꯛꯀꯤ ꯅꯠꯇꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯤꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯎꯔꯦ꯫ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯀꯄꯥꯜ ꯀꯨꯟꯗꯂꯥꯅꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡꯅ ꯏꯔꯪ ꯂꯪꯂꯤ꯫ ꯀꯄꯥꯜ ꯀꯨꯟꯗꯂꯥꯅ ꯍꯥꯏꯔꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥ ꯉꯥꯡꯒꯅꯨ꯫ ꯊꯥꯡꯁꯥꯡꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯦ, ꯍꯨꯔꯥꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯄꯥꯜ ꯀꯨꯟꯗꯂꯥꯅ ꯌꯥꯝꯅ ꯈꯨꯠꯂꯩ ꯊꯨꯝꯅ ꯅꯕꯀꯨꯃꯥꯔꯕꯨ ꯄꯨꯜꯂꯤꯕ ꯎꯔꯤ ꯑꯗꯨ ꯊꯥꯡꯁꯥꯡꯅ ꯀꯛꯊꯠꯂꯛꯂꯦ꯫ ꯃꯤꯠꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯆꯦꯜꯂꯣ, ꯏꯇꯨꯡ ꯏꯜꯂꯛꯎ, ꯑꯩ ꯂꯝꯕꯤ ꯇꯥꯛꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯄꯥꯜ ꯀꯨꯟꯗꯂꯥꯅ ꯇꯦꯟꯖꯩ ꯑꯃꯨꯛ ꯌꯥꯡꯅ ꯂꯝꯖꯤꯡꯂꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯕꯀꯨꯃꯥꯔꯁꯨ ꯀꯟꯅ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫